ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯈꯤꯕ ꯃꯔꯝꯅ ꯏꯀꯣꯞ ꯄꯥꯠꯇꯒꯤ ꯃꯧꯈꯠꯂꯛꯄ ꯏꯁꯤꯡꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯗꯤ ꯉꯥꯌꯣꯛ ꯐꯥꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯉꯥꯃꯤ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯥꯡꯊꯦꯝ ꯑꯄꯨꯟꯕ ꯂꯣꯕ ꯂꯥꯜꯒꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯆꯅꯤꯔꯣꯝ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯥꯌꯣꯛ ꯐꯥꯝ ꯆꯅꯤꯔꯣꯝꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯍꯥꯡꯗꯣꯛꯄ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯟꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯀꯥꯏꯊꯣꯛꯇꯨꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯈꯔ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤꯁ ꯑꯣꯐꯤꯁꯔꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯂꯒ ꯌꯦꯡꯁꯤꯜꯂꯝꯂꯕꯁꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯤ꯫ PMSYꯒꯤ ꯃꯈꯥꯗ ꯂꯣꯟ ꯂꯧꯗꯨꯅ ꯑꯃꯗꯤ ꯂꯅꯥꯏ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯉꯥꯃꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯀꯣꯟꯅ ꯃꯇꯦꯡ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯋꯥꯕ ꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ Ngami ngayok farm more than 200 ngayok farm se hojik loina ma ising manungda it's already submerged tawrabani adubu ngasi district fishery officer as good as district commissioner SDC SDO haifela ame hai SDO SDC adubu hojik pota immediate action lokholakpadi karimata leitri district fishery officers dagi main production oiribani la sangtheng khomnungi nga gi production jina thobal amadi imphal da ngagi production je akhoi na hena uri baneba thawal di more than 90% akhoi na lesang thingi ngagi potok sina akhoi na puthok seri bani ngayo pha hoji tumjang gre nga kaino khangre awa batare masida PMSY digi yojna gi makhada lawtharaga nga yokusu meyam yawnari migi pasa ju kusu yawnari adubu preventive measure oina hapa leibado oiro material provide to bodo oiro ngasi bong torok pamta leitri sarkar da phammi ba machinery jingna yaraga di yengjan biu thumba matung da thumme haina smaina presta amadi response piraba matung da relief yaholapagi phibam ja masi tawbiganu preventive measure da thabak kitang su tawbiu sapagi machinery masi akhoi gi appeal ni